ngasi sanakiba mayam Argentina versus Cabo Verde 3-2 da mayam kakhre adum nungai Cabo Verde su yam kanna sane Argentina su fazana sane adu round of 32 Argentina na win oikre adu moi round of 16 kare round of 16 da kanaga thenagani Egypt ka date 7 July pung 8:30 PM ko aduna adugi Argentina so akogi Messi oi akogi god same sar padana legre maso ko anu mana huji World Cup ki oina handaki 2026 ki World Cup ki oina mana highest scorer goal scorer adusu akogi Messi na oire aduga ani subada Kylian Mbappe na goal score taruk sanduna mahangna ani subada leiri Messi gina goal 7 ko ado makha tarakpada khoigi ngasi sanaki ba Cabo Verde hariba country do ado smallest island amadagi represent over World Cup 2026 ta adu ma country ma oile me ado Cabo Verde sima karawai da lege adagi karam mafam da lege habdu so adi magi details so khastan ai hajar ke buko masi Africa continent ni aduga Africa gi hek manak Senegal adi map to so isida map sai mayam da uchari buko Senegal adagi Morocco leriba adugi jaga da adugi sonakon Atlantic Ocean da ko Atlantic Ocean dugi adugi khar chatlaga makoisi Cabo Verde haisi Cape Verde haiga su khangne moisi aduga volcanic island ni volcanic ching mai ching ji akogi pokhai raga akogi lehoba ching leina ko adu samudra mayai da lehoba ching kano singdo adu da takunda lai ta ga leiba moisi matama da Portuguese kangbu na explore da uba aduma island amani aduga makogi maron sina Portuguese maron ne bako moisi only mogi independent ningkha tamba sin 1975 ka tudam koi ningkha tamba ni aduga country asigi mahaki population si approximately 5,30,000 mukta ne bako 5,30,000 aduzo koi Manipur dagi thina leore hai tare ko aduma adagi Cabo Verde ki chawba ki chang se mahaki land area se approximately 4,033 square kilometer. Yang big belam ni ko ado. Yengo as compared to akoi India ka lang yeng se ko. India si approximately 1.47 billion population. Ko world ki laiba prithvi se laiba mipung kuding se population se world ki population si 18% si India na hold away, which is crore da hairagadi India ke population si 147.6 crore approximate ne population si ado hojik fawba India ningkha tam graba kuiraba matam si fawda India dagi only 11 player si akogi khanma ngamdri ne World Cup the present taw ngamdri ne ko aduna masisu angakpa mani aduga mok angakpa mana World Cup sidagi Cabo Verde se sidagi hena big population ko adagi island a big country amsu yaure aduna mathangi topic ta mathangi episode ta I hapcharake ko aduma adagi hujik makhatar kuda mayam God greatest of all time God akoigi Messi gi damakta mathang Egypt ka thok se date 7 dani 9 adugi damak Messi ki damak akoi prepare tawraga mahang karma performance ulakani andai ulakadage hayuda koi kunna maya ngai minama all time God Messi hats off to you.